वुजुगी मरमदगी गुना कोपीबा वुजु तौबगी ख्वाइदगी हेना कानबा वफमदि असिनी मदुदी वुजुगी इसिंग अदुगी ड्रॉपसिंगदगी मियोइबगी अपिकपा अमदी अचौबा गुनासिंगसु मसाना अदुम ताजगी। नबी करीम सल्लल्लाहु अलैहि वसल्लम ना हाइदोपिरम्मी कनागुंबा मुसलमान नत्रगा मोमिन मियोइ अमना वुजुदा मागी ममाई अदु चांबा मतमदा महाकी ममाईदगी चेंथरकपा अरोइबा इसिंग ड्रॉप अदुगा लोइनना महाकी ममिटना उखिबा गुना पुनमक अदु थोकी। अदुगी मतुंगदा महाकना महाकी खुद अदु हांबा मतमदा महाकी मखुतगी चेंथरकपा इसिंगी अरोइबा ड्रॉप अदुगा लोइनना महाकी मखुतना पाइदुना तौखिबा गुना पुनमक अदु ताखी। अदुगी मतुंगदा महाकना खोंग हांबा मतमदा महाकी मखोंगी इसिंग अदुगा लोइना लोइनना महाकी मखोंग अदुना चत्तुना तौखिबा गुनासिंग अदु चामथकी। मतौ असुमना महाक गुनासिंगदगी पुमसिंग सिंगलदुना वुजु अदु लोइसिल्ली। हजरत अमर बिन अबसा सलमी रज़ियल्लाहु ताला अन्हुना हाय मदुदी जाहिलियत की मतमदा अइना असुमना खलम्मी मदुदी मियोइ पुनमकला मांगनरे मखोइगी मनाक्ता दलील अमत लेते हाइना अमसुंग मतम अदुदा मियामसिंग अयाम्बना बुतसिंग लाटनरम्मी। तांजा अदुदा अइना पाव असि फंगम्मी मदुदी मक्का मुअज्जमादा मी अमा लई महांगना उदबा लेतबा हाइबदी गैब की वफमसिंगबु हाय हाइना मतौ असुमना अइगी सवारीदा फमलदुना महाकी मनाक्ता चलम्मी। महाक अदु पैगंबर सल्लल्लाहु अलैहि वसल्लम ओइरम्मी मतम अदुना महाक कौमगी मैकेदगी मुखालिफत ओइबा मरमदगी लोलम्मी। तौबतबु अइना मतेंग अमा लौरदुना महाकी मनाक्ता चच्चरम्मी। अदुगी मतुंगदा अइना महाक सल्लल्लाहु अलैहि वसल्लमदा वहंग खरा हंगलम्मी। अइना ज्ञान तारबा मतुंगदा हंगचरम्मी मदुदी अइना हकी तुंग इंजबा पामी। मदुदा पैगंबर सल्लल्लाहु अलैहि वसल्लम ना हाइबिरकलम्मी मदुदी हौजिक नाहकना अइगी अमदी मियामगी फिबम उरिबा असिनी मसिगी फिबम असि नाहकना खांजिनबा ngamloi मरम असिना हौजिक नाहक नयुमदा हल्लो अदुगा नाहकना अइ माइ पाकले हाइबगी पाउ तारबा मतुंगदा अइगी इनाक्ता लाउ मरम असिदगी अइ युमदा हलकलम्मी अमसुंग महाकी मतांगदा थिजिंदुना लेरम्मी। मतौ असुमना मदीनादगी लाकपा जमात अमगी मतेंगदगी अइना खंगबा ngamlammi मदुदी पैगंबर सल्लल्लाहु अलैहि वसल्लम मदीनादा लेंबिरखरे अमसुंग यामनबा मियोइ कया अमा महाकी मनाक्ता लाकले हाइबा। मतौ असुमना अइसु मदीनादा लाकलम्मी अमसुंग अइना महाक सल्लल्लाहु अलैहि वसल्लमदा हंगचरम्मी मदुदी हो अल्लाह की रसूल सल्लल्लाहु अलैहि वसल्लम नाहकना अइबु खंबिरब्रा मदुदा महाक सल्लल्लाहु अलैहि वसल्लम ना हाइबिरकलम्मी मदुदी नाहक मक्का मुअज्जमादा अइगा उनखिबा मियोइ अदु नत्रा। अइना हंगचरम्मी मदुदी होय अइ मियोइ अदुमकनी। अदुगी मतुंगदा अइना हंगचरम्मी मदुदी हो अल्लाह की नबी नाहकना अइंगोंदा अइना खंगदबा नाहकओंदा अल्लाहना तंबीबा वफम अदु ताकपियु नाहकना अइंगोंदा नमाजगी मतमसिंगी मतंगदा ताकपियु। मतौ असुमना पैगंबर सल्लल्लाहु अलैहि वसल्लम ना मतम मंगागी नमाजगी मतमसिंग संदोकना अइंगोंदा ताकपिरम्मी। अदुगी मतुंगदा अइना हंगचरम्मी मदुदी हो अल्लाह की नबी वुजुगी मतंगदा अइंगोंदा ताकपियु मदुदा महाक सल्लल्लाहु अलैहि वसल्लम हाइबिरम्मी नखोइगी मनुंगदगी कनागुंबा मियोइना वुजुगी इसिंग लौरदुना चिन तेंगलबा अमसुंग नातोंदा इसिंग हापलबा अदुगी मतुंगदा नातों सेंगदोकलबा अदु ओइरबदी महाकी ममाई चिन अमदी नातोंगी अहोबदगी गुनासिंग ताखी। अदुगी मतुंगदा महाकना ममाई अदु अल्लाहना मंगोंदा हुकुम तौबिरिबा अदुगुमना चामलबदी महाकी ममाईगी गुनासिंग कोईगी नाकंदगी इसिंगा लोइनना ताखी।
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯅꯤꯡ ꯐꯥꯎꯕ ꯈꯨꯠ ꯍꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗ ꯇꯥꯡ ꯇꯥꯡꯒꯤ ꯒꯨꯅꯥꯁꯤꯡ ꯐꯥꯎꯕ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯟꯊꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯛꯀꯤ ꯃꯁꯥ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯛꯀꯤ ꯒꯨꯅꯥꯁꯤꯡ ꯁꯝꯁꯤꯡꯒꯤ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯃꯤꯠ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯍꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗ ꯈꯣꯡꯖꯥꯁꯤꯡꯒꯤ ꯒꯨꯅꯥꯁꯤꯡꯁꯨ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯦꯞꯂꯒ ꯅꯃꯥꯖ ꯁꯣꯜꯂꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯊꯥꯒꯠꯂꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯊꯥꯛ ꯑꯗꯨꯒꯤ ꯆꯥꯡꯗ ꯃꯍꯥꯛꯀꯤ ꯆꯥꯎꯕ ꯉꯟꯕꯕꯨ ꯐꯣꯡꯗꯣꯛꯂꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯒꯨꯅꯥꯁꯤꯡꯗꯒꯤ ꯉꯁꯤꯈꯛ ꯃꯥꯒꯤ ꯃꯃꯥꯅ ꯄꯣꯛꯂꯛꯄꯗ ꯁꯦꯡꯕ ꯑꯗꯨꯒꯨꯝꯅ ꯄꯨꯝꯁꯦꯡ ꯁꯦꯡꯅ ꯍꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯔꯤꯋꯥꯌꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯁꯤꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯍꯖꯔꯠ ꯑꯃꯔ ꯕꯤꯟ ꯑꯕꯁꯥ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯅ ꯃꯁꯤꯒꯤ ꯍꯗꯤꯁ ꯑꯁꯤ ꯔꯁꯨꯜꯒꯤ ꯁꯥꯍꯥꯕꯥ ꯍꯖꯔꯠ ꯑꯕꯨ ꯎमामा ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯗ ꯇꯥꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯑꯉꯛꯄ ꯆꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯃꯔ ꯕꯤꯟ ꯑꯕꯁꯥ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨ, ꯈꯟꯊꯧ, ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨ? ꯃꯐꯝ ꯑꯃꯈꯛꯇꯗ ꯐꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯋꯥꯕꯁꯤꯡ ꯑꯁꯤ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤ ꯇꯥꯕꯗ ꯍꯖꯔꯠ ꯑꯃꯔ ꯕꯤꯟ ꯑꯕꯁꯥ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯕꯨ ꯎमामा, ꯑꯩ ꯍꯟꯅꯨꯔꯕꯅꯤ, ꯑꯩꯒꯤ ꯁꯔꯨꯁꯤꯡ ꯁꯣꯜꯂꯕꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯅ ꯑꯜꯂꯥꯍ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯔꯁꯨꯜꯗ ꯑꯣꯏꯗꯕ ꯉꯥꯡꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯍꯗꯤꯁ ꯑꯁꯤ ꯄꯩꯒꯝꯕꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗꯒꯤ ꯑꯃꯨꯛ ꯑꯅꯤꯔꯛꯇ ꯅꯠꯇꯅ ꯌꯥꯝꯗ꯭ꯔꯕꯗ 7 ꯇꯥꯍꯧꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯁꯤ ꯍꯥꯏꯗꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯩꯒꯝꯕꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗꯒꯤ ꯇꯥꯖꯍꯧꯏ꯫ ꯃꯁꯤꯒꯤ ꯔꯤꯋꯥꯌꯠꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯋꯨꯖꯨꯒꯤ ꯃꯇꯦꯡꯗꯒꯤ ꯏꯟꯁꯥꯟꯁꯤꯡꯅ ꯑꯐꯕ ꯀꯌꯥ ꯌꯥꯝꯅ ꯇꯥꯟꯁꯤꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ꯫ ꯇꯧꯕꯇꯕꯨ ꯋꯨꯖꯨ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ ꯑꯃꯗꯤ ꯆꯥꯝꯂꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯀꯪꯅ ꯂꯩꯍꯧꯕ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯋꯨꯖꯨ ꯇꯧꯕ ꯃꯇꯝꯗ ꯁꯨꯟꯅꯠ ꯑꯃꯗꯤ ꯑꯗꯥꯕꯁꯤꯡꯒꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯊꯝꯒꯗꯕꯅꯤ ꯑꯃꯗꯤ ꯋꯦꯗꯔꯅ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯋꯨꯖꯨ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯍꯗꯤꯁꯇ ꯍꯔꯥꯎ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯍꯟꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯩꯔꯥ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯇꯥꯡ ꯑꯃꯗ ꯅꯕꯤ ꯑꯀꯔꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨꯔꯥ? ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯔꯥꯜꯁꯤꯡꯕꯨ ꯃꯨꯊꯠꯄꯤ ꯑꯃꯗꯤ ꯊꯥꯛ ꯋꯥꯡꯍꯟꯕꯤ꯫ ꯁꯥꯍꯥꯕꯥꯁꯤꯡꯅ ꯍꯪꯒꯠꯆꯔꯝꯃꯤ ꯃꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯃꯍꯥꯛ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯄꯥꯝꯗꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯋꯨꯖꯨ ꯇꯧꯕ, ꯃꯁꯖꯤꯗꯀꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯈꯣꯡ ꯊꯥꯡꯕ ꯑꯃꯗꯤ ꯅꯃꯥꯖ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯃꯥꯖ ꯑꯃꯕꯨ ꯉꯥꯏꯕ꯫ ꯃꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯕꯣꯔꯗꯔꯗ ꯉꯥꯛꯁꯦꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ 3ꯂꯛ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯉꯥꯛꯁꯦꯟꯕ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯑꯃꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯐꯠꯇꯕ ꯑꯃꯗꯤ ꯁꯩꯇꯥꯟꯒꯤ ꯑꯁꯔꯁꯤꯡꯗꯒꯤ ꯍꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯍꯖꯔꯠ ꯍꯝꯔꯥꯟ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯃꯗ ꯅꯃꯥꯖꯒꯤꯗꯃꯛꯇ ꯆꯠꯄ ꯃꯇꯝꯗ ꯍꯖꯔꯠ ꯎꯁꯃꯥꯟ ꯒꯅꯤ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯅ ꯋꯨꯖꯨꯒꯤ ꯏꯁꯤꯡ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩ ꯏꯁꯤꯡ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯈꯨꯠ ꯑꯅꯤꯃꯛ ꯑꯃꯨꯛꯇꯪ ꯆꯥꯝꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯒꯠꯆꯔꯝꯃꯤ ꯃꯗꯨꯗꯤ ꯍꯖꯔꯠ, ꯃꯁꯤꯈꯛꯅ ꯑꯣꯛꯂꯦ, ꯅꯍꯥꯛꯅ ꯐꯔꯖ ꯑꯣꯏꯕ ꯋꯨꯖꯨ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯁꯤ ꯌꯥꯝꯅꯁꯨ ꯏꯪꯉꯤ, ꯃꯔꯝ ꯑꯁꯤꯅ ꯀꯥ ꯍꯦꯟꯅꯁꯨ ꯇꯧꯕꯤꯔꯨꯔꯅꯨ꯫ ꯃꯗꯨ ꯇꯥꯕꯗ ꯍꯖꯔꯠ ꯎꯁꯃꯥꯟ ꯒꯅꯤ ꯔꯖꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨꯅ ꯍꯥꯏꯕꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯖनाबे रसूल सल्लल्लाहु अलैहि वसल्लमदगी
मसी हाइदोक ताजावी कनागुम्बा मियोइना मपुंग फाना अहुमलक वजू तौरबदी अल्लाह तालाना महाकी ममांग अमसुंग मतुंगी गुनाह पुंब कोथोकपिगनी मरम असिना वेदर सीजन खुदिंगमक्ता वजू तौबा असि तंगाई फते मसिदा थूना तौबदा सुन्नत अमदी आदाब सिंगी वखल थमदबा नत्रगना फरज अम चित्ता लौबा हाइबसी अरानबा वफमनी रिवायत अमदलाई मदुदी नोमा पैगंबर सल्लल्लाहु अलैहि वसल्लमना मियोई खरा उरम्मी मदुदी मखोइगी खुनिंग अदु कंगना लेबा मरमदगी ngalami मदुदा महक सल्लल्लाहु अलैहि वसल्लमना हाबिरम्मी मांग ताकलबनी कंगना लेहौरबा खुनिंग सिंगी मैदगी फजना वजू तौ मरमसनी सिलिनाउ सिंग अखोइना हाइरिबा मतिक मगुन सिंग असि फंगबा ngamnabagidamukta वजू फजना तौबा तंगाई फदे मरम असिदगी वजूगी मतंगदा मरु ओइबा मसाइल सिंग मथंगी वीडियोदा लाक्सरगनी फजना चुमना अमदी मपुंग फाना वजू तौबा ngamnabagidama मथंगी वीडियोदा अमु वजूगी मसाइल सिंग लोइनना थेंगनरसी अल्लाह हाफिज।